Mayam Khurumjari adom yengbiribase Impact Talk to Manipur ni ay adom gi host Pinky Okram. Ngasi akhoi ki studio da linksin tuna leibiriba guest asi yamna atangba personality amani haizage. Mahak asi thabak makhal anida maipuna na puduna mai pakpagi lambi da changsiliba adugumba personality amani. Mahak asi celluloid feature film, non-feature film kayada kumba amadi national award winning film nong di tarakidere hariba miyamna khangnaraba film asida kumbiriba mamiro oibiriba misak amani mahakasi actor khatanatana saisakpi amasuni amadi khwaidagi lemjaningai oiraba mahakidamakta hayu hairabadi mahakasi ikuidana best journalist award amadi best supporting role gi award kayamasu phangbikraba adugumba personality ni mahaka unabagi tanjadu lawjage Mingwena Panjarabada Ningthoujam Reena Ahama Maktada Cherina Bokhu studio da Taramna Okchari Chiraba Matam de Haidopiraga Lakpagi da Maktazu Hanana Thagachari Cherina Ahanbada Khangzaning Base Cherina gi Maramda Introduction Macha Ama Cherina se kadai da gino kadai da yum pali hauji kari tawbiri schooling college kadai da tawbiri adagi family gi matangda hauji kari tawri habagi matangda haibiu I say I perform the palm high tare of the yum palapnina, I say Topal Awang Lekai, Topal Bazar Dagini, Adugai Pupabagi Mamina Lake Traba, Ningthoujam Nabasandra, Aduga Imasu Lake Imana, Ningthoujam Ongi, Wagimasat Tareki, Manunda Nupamanga, Nupiani, Nunda in a Taruksubani, Aduga was using Nai, Jamai Singam Kasanam Purmapalda, Yum Pale, I husband Gimamina, Shurasanam, Adu Isanupi Ani. Hojik lady to family pun hoji ikubo inembo ka punna ikoi taruk man lady adu cherina se khoina angang ori ngai matamda yamna masam ga yamna sangba hek yengma matamda yamna ingba lambi daga chatpa matamda erina ni ne chatluni haiba adugumba misak ama oiraga khoi se uraga chawjarak bane aduga hojiki ngasi gi present scenario sida mo cherina na film da su mai pakpa aduga mo reporter mo hoina su journalist mo hoina su mai pai se masigi kari kamaina manage tawi kari tawraga achievement se phangakpano haidri khangdri gi mamang sida Cherina na actor amane haibadi khange adubu singer amasu oi haibase mayamna ka haina khangna de haibadare ko ado journey se kamaina horaki as a singer hana horakpra natroge as a actor hana horaki bra haibadu ki matangda I say actor bot singer I man oi de I say da horakpane I ga journey I school life te ga angaw de ga I het yum thangna bada I ozam lai isai gi oza ma je theater tawi mai maming je Puralapam Barzanaran Sermana, Amaga Yum Tangan Labanina, Mana Hectobo, Isaja, I my manacta, Nim am tambudu somebody am the Aduga, Isai Pamban, I call him one matun, Sigamoy tiny, Adumatun, Tag, and 2 minutes when Lumaga, Bogum Santa Wave, Tabagumba, the game Mato Tambagumba, adaptation cut was in Togabata, Mana Kosalan, Pambrani and Hangi, and I know Pamin have the gay class. 96 days Sangit Pisaralotion, Benadum among the school, high school tamtamna, Adum. School ga manage toroga adum chale isai tamba je isai ga muk lai ka se am khena bam na isai di amarom da koi lai ki di koi simpha pur ga yai na isai sida di koi gi sam kari hai tare no to ba ga hai tare sam hai di koi na kai mom khang drakan khut tak ira ga hai ba ya ba do isai da di oi da ba yam labor yam sang e ba isai da di hai di presentation je koi na khut na ira khang drak sam kak thala ga hi ya ba po to isai da di once present khanau gi pot ni na yada posu leidna anu isai gi torok posida ai gi hojik ai gi leiba status se isai theater ka ge ma'am horok padugi ai honda kana ba am phange hai tare experience ma'am aina tamcharak padugi admai la aga ai je 96 da sangit bisar lore adu matungda adu pana na dum ai je oza hoji bajana ji makha da torga theater agoi san thawal gi sema theater do adu gi ada theater dum tawre drama ma'am yaure adagi sem tv na koi Hojikti ISTV the Pungre, Adu Punting at the Moya Inker, reporting videographer, some Madamina Oregas, some like I say. Adumatu, I graduation the 1999, 94 the 10 passed out, 96 the 12, 99 graduation passed out. Sigi Maraxida in Hindi Ratna Thadu 99 the Maite me exumatam to them can home along, get out the Maite me actually a diploma Thada away. Smaitorgadum Marakta in graduation Hikloipaga master Tambagise, the master Tambas the waiting list of labor, geography honestly, waiting list of labor to the Pangdana, the Gitawalgi, ICTC, Nama, Tawalong Hondagi, Amana, Tamom, the Linkapam to the interview to I receptionist, I do Matam to the IC computer
triple CA to tamthue tamna counselor oina adusu adum aina theater tawbaga haidi akoi yum da normal life siga dagi mayam manage tawbasi yam wai ba haidi adu nangna na yaw an hogolaga chaising thungamaga adu tamba nangna na ba aina pamjabani na adu gina tongana extra adu di mayam da aina labor to khare na thade haidare aina pamjaba line du da admai tawraga adum laga yum pala matung da su yum pandinga da gaina hojiki journalist ki jesi jo yam khang haidana oibadi na de ba journalist ki jo aina sum line do pamjabani na 2008 da Duration Kendra Infalgi mogi stringer se korokpane adu korokpadu da adugi korokpagi si jo aina film shooting tamulan jagi film shooting ma saleba tomba na adugi film shooting chalinga je kaure tabadagi moi kai moi gi chang ma je kai no tarogat mai apply tawgina aduga 2009 dagi dum journalist ki line hana mamang da thaudangi correspondent oi karsum pambani na khara paw matik maya sum piba khopa adagi thawali Sams TV du da khara tawba mai sum tawraga habadi pamjari ba poto isada pamjari poto karino habedo khangbanina we ama adum leiba chirina na ama tawba loiraga ama tawloiraga thongse me ama yamna hangtu oga leiba dawna tawripse chirina na su hotnaba atudoga hotnaba kanbaduna su phangine haijaninge ado chirina na ahan bisai sakpa horokpasida hai para se chimpha puba yaba para gumba natabanina lairik tambada aduga manadi isai se top topa maguna ma leina haibiri banina chirina na isai tamba loiraga ko chirina na sakjaki ba isai ga di leibra ningjing biribra ngang bi ba yagadra mate kama lai aina kano ta aije hoju se ja kano all India radio Imphal ki isai je 2019 90 kano da 2099 da aije kano gi isai gi approve oiba all India radio gi aduga drama gi su amuk tha aina pamna trade to di loi pullabni nam tha do kan 2003 da drama gi su approve oire aduga 2008 dang bi hai mung phange drama gi anamai tawduna radio gi su mai tha do pani radio da sakiba aina Duration da sakiba isai ai pam bazu ai tragedy gumba isai gumba sumba se khara ai tapasina pame ba ado ai gi hoje dum radio da khara mayamna khanbirak paisai mai tare ai matek am tang sanbiyo tazani ai batare ai isai di aina payam pamjabane sum hoidi thado ogadi practice tawdraga di isai ju ai di aina chali ba hojik chali sidi journalist ki chale haitraga su aina sum pamjaba line do adu chale adagi film ki chalamni na practice am di jangi dana adagi family gi angang ichani gi adagi ai husband gi tawbo sida manage tawna ngona the practice thing am dre adu su aina kana tawki badam ai mati am tang ai Waxing tha de sachabi gulab kaubi lainungsi Waxing tha de sachabi gulab kaubi lainungsi Lairang laisak hen bana laikok de tingkhang pan bara Lairang laisak hen bana laikok de tingkhang pan bara Waxing tha de sachabi gulab kaubi lainungsi Gulab kaubi lainungsi Waxing gi khakle ulenda Lairang laika choidena Waxing gi khakle ulenda Lairang laika choidena Haina humna satpadi akhang kali utpara Haina humna satpadi akhang kali utpara Akhang kali utpara Yam nem na sakita nungai practice tawda taraga su isai se aduk ki matik phajana sakti duga chena isai salokpa matam da mitta kari uga haba matam da video album ahan ba tholokpa matam da leisabi macha sing na phanek anga abuga selaga labuk mayai daga phiga toro ko chen bagi matam ama leirami dana ko habadi angang oiraga wakhan se karimta khanda ba huziki matam sikadi yamna khetna ba matam ama oiram badu oina uina haijage aduga thank you so much ado chena singer ama oina muk leire madugi matung da amuk hoi mari budi leina re ko film isai se magi line do khara di dum manari banina adum chatpada nungai ri ne ba ada film se celluloid film da thawai gi thawai leire non feature film da muk mayamna akhona lyric ta tamakpa matam da oja sine explain tawraga nong di tarakhidire habegi wari se liba matam da mulli ne oja jina liba matam da mit gi pibuk tar kha libi khib se oja na maduga chapmana na mokhona youtube sida mu yenga ko matam sida chena phammaga
angang ani se pamaga tawbodo he yam yengba matamda tu chunge haiba tare habde khoi real life ta thokpa dong he uhan ba ko sugumba serious over role sing se atopa haujik masak phajaba mayam ma thogle ko actor actress leiba mayam se moi de irai lai na dekta phangde aduba aruba role gumba se top pa role gumba se cheri na ne hek phangba gum tawri bu se masi maram kari gine na khanbi si phangba se gi pochi matang sida di ai na pamjaba se khara top pa serious obade ai na khara pamjaba am leira aduga ai ngonda pirak pasidi mai magi directorial treatment moina kari ubuno adumagi selection tawbagi pot ma dikhangre ai na hojik phangibda hojiki haiba nongdi tarkhidre si je number matam da so ngonda experience myam phangeba haidi ai na hojik simaina koi film asidi public na koi angang yawba yawdo uban adugi angang sidi ai na pammi to angang ani neba angang ani obse morning shift ta number do di angang se koi sidi angang sa am pick pa do di wai ba yadam ne na koi gi khun do di angang wai ba neba angang se ani hung ba silleba adai angang gi wai gi yarak ta dana smai saraga tawba dagi number su ahing pung ani adamai ta aduga adugi number sida koi gi hojikan gi film number hai tare hojikan gi koi gi duration gu magi number sida number na koi gi kaino taw live sound loweba aduga hojik film feature film aina yaujari ba khara number sida de mo live sound taw tabida dum dap taw ga taw saw ya aduga celluloid ka khena ba sida aina celluloid jo ai film ani yausangi mairi thawai gi han bana thawai gi ni ada khena ba se khena re koi gi celluloid kum ba number da di mo tek ama sida soiraga di lising mari mangdone ba akoina matamda akoina khangjaba akoi knowledge da adina akoi artist mayam je am cooperate laina haidi soidana ba dialogue se loina baksin pha puraga da graph phau ba haidi even graph se sidai sibuk sat kane haje ain dialogue area do kamai to ma ko ek adugi ju khallaga akoina tawe ba aduga hoji digital gi hoji akoi yam kanna hoji chaliba train sida di dialogue se ai goine da aina script se piona ai gi di anam bana script se lawe ba aduga just moi gi writer do na pi de script to atuda direct hydra so ai yoi ba isa gi londa da haidi director duna ai moi de aya blorga ya tar ga di katang semdok pa musu aina hai mi gi wahi hai bada nungai ta su leidana adu gi mai katang adjust sona ba moi da hair ga mai to su yawi duga duration gi sum lo busi da di amoina nungai kai no haidi jeksel le hai tar ga di sound gel koi gi live sound lo doini na acting ji tawngai kan da hayang aina phugat na acting area se haidi aina acting tawbada yahodre na koi gi hayang dap ta phugat lagi haibadu leiroi damni na khara hena serious oi bai tare adu aina hena pamjabani na dei sorgi nungdam hai tare na maina phaba keno on oigre adu che celluloid so haibire take ama soi matam da lising mari mangdune madu gi seriousness se actor khuding makta leram kane khale he ai soi ba yade ko haibani na full preparation ka loina la am doine ba film ama kum ding ede preparation to buse kari no se khangam doine ba adu hausi digital ge era se da muk tawi se dialogue se amata masana hana de khangja da script se u de ba but sin se number matam da dum site tagi prompt tawraga prompt tawbana number so oina sum la eba masi akoina yeng matam da film haibagi value se masi handara ena haina khanbi bra kari haina khanbi ai gi mot hai tare ko gi artist ki film gi value handar pa adu su hai be yare aduga artist ki talent se haidi aina nongoda bai pinki da prom tawre hai tar gade ai gi style do pinki na lawrane ba haidi artist tu gi magi talent to phudok na bagi tanja do haidi mana digest taw jara kan da aina taw doi se kari no ande ai digest taw kan da nang na taw ba acting style ga ai ga mana roi ati wangang ba style magi phudok sana bagi kaino to yaw da bani na haidi film gumba aphaba film hena puthorang na bagi wani ko haidi mayam do na admai honara ga hena aphaba film puthoraka ne ba adu bagi digest taw bagi tanja mi tang wat pra na aina admai na lawje ai gi mot ki wani ada hojik cheri nana so haibire aphaba se value se handarak taragadi akoi madu phaiye na haiba se loba yadra bane ba karamna improve taw taragadi digital era oi taraga so khina script se phajana paraga tawba aduga preparation la aga tawba misina dialogue delivery tawrok pasiga laktana tawrok pasiga prompt tawrok pasiga khena base audience se pangde haiba hojik ti audience se duki matik like su hairaba film ki area se da loina ma khang hairaba ngaktani na uba matam da Hollywood Bollywood ki film yenga Manipur film yenga sugat pa miya we ba aduna madu ma thok tana ba khoi gi film ge artist sing sina su da film puthoi ba film writer mayam loina ma involve tori ba team sina phajana hotna biraga di susoi soi da na fa film ma puthok pa ngam gani haina haijage chirina wari su yam nungari aten ba break am khatang lojage break ki matung de am tuna hanjarake impact talk to Manipur bu mi engta tuna lebi mayam ba mukha na taram nok chari adom neng biri base impact talk to Manipur ni ai adom ki host Pinky Okram ngase akhoi na nazari ba guest asi journalist cum actor khagi che Ningthoujam Reena gani che amukha na taram nok chari
break ki mamang da nungai ba wari mai ama sakhre mathang khangjaning base akhoi ke film gi lam sida hauji lairiba Manipur gi film gi stage film gi scenario hai dare ko masida karam ba area da akhoi na improve tawba taraga di akhoi ki hana leirami ba film puthok gi culture ama akhoi na follow tawraga la ibase masi atum ngak na chat kane na khanbi hojik film se am hana ga oiraga di akhoi film gi puthok gi kano se am phagale haidi film ju apha film jam phukhale da ai gi mod oina aina sum khanjaba da akhoi gi hojik se Manipur da cap sanabagi sum gi problem myam lak bagi na akhoi gi tradition nat culture ngak jabagi se as a artist as a journalist am oina haitare akhoi ai artist amoina film da work tawjaba amoina akhoi jam saw role lai haitare haidi film sidi mutpa nai roida ba haidi adum mami una ta le hogdorabani na akhoi na akhoi culture je kamai tawge film da su mami ta hanbam sangeba haidi akhoi culture je film da hojik aigi even aigi isanupi atombi sida thaini akhoi chanaramba pot sai takpa da khangdre ba haidi hojik moina uristi mitta tv da lakpa kai kra adu myam da urabani na akhoi culture je khangan ge haitar de hanagi duga di hojik am change aina angang oringai da urakpa duga su hojik sinam change laire aduna akhoi na haidi film tawom da akhoi phanik setpa haidi phaning ata setpa gi nataba akhoi gi pot se yokhat na ba hena adum da su hengna miyeng janghaning haitare aigi concept aigi mota yam phasaraba wafam thambire cherina mathang khangjaning base cherina na as a actor ngasi bukta mayam na sak khangbiriba mayam na Reena Ningthoujam se kanano journalist amo ina su khange but madugi mamang da khoina actor amo ina hana khangjarak pani theater da han thabak tawbirak pani na masigi achievement mayam se kana na support tawbirak padagi no na haibiningi aduga kana da credit bibiningi ai gi kaino se ai gi sigi as a artist in line da lak pase ai gi pisak pil ngai dege takpi tambirak pa oja dama su mana su magi jam saw credit nam su leire aduga aigi sum video film first video film na koi lekai uncle amagi adudagi hauraga mathang sum lakpa da aigi train se ai tamulan sa thengna bajin thaujalan sa maga thengna basi da aingon da change ama lai heba haidi mana acting takpagi style adigi magi concept ina aigi na chana jaba haitare ada film je kamai toni mana sum takpa do adigi adugi matung da mu Pabung Shamong Tingney, Imasi Binodini Gataroga, Sang Bonong Zabisina, the experience me am Tingneyba. Moina Tawa experience me am Sidaina Aigi Sagoina, Aingan Tongan by inexperience, and Tanzan Jahoweba. And Moina may am Talpadu, the guy in a top topak, and Moina Palm Kipazu, the Tamalan, Kana Til Pirakpa, the Pabung Shamoina, Imasi Binodini, Sang Bonong Zabi, number consider dialogue same, sang eba, dialogue sang Base, quite 3 months kumba. Koi train taweba ai matam da ai computer counselor oi ai pung ani makai ahum jidai koi gi head principal da haina khar ngan chachage en hairaga morning da khar ngan na pugen hairaga pung mapan dem tara dei puga da mapan dei pure aduga evening je khar ngan chalaga adu matam da yum pandri banina thawbal dagi high school imasi binodini hoi tana anu thank you resel pung ma da loiba rehearsal taweba the dialogue se koi asang monong jabi nam si live sound loi the dialogue yam sang base ngang bagi style so koi gi normal gi sumbo oi de siren gi flow do ina ngang eba adu myam si loi na chimpa puraga koi na ngang ba adu da myam thing nawi tamulan saga machet ta loiba namina ba asang monong jab kaino namina ba koi gi nongdi tar khidre mami sami number sida experience myam phangaw he da ada sigi myam se moi ai moi na tabagi atopa ai film line to work to minerva myam se moi credit moi da bijaning aduga che hosik haibire film da experience mayam phange sada kana ba mayam phange the film mayam sidagi haibatare chena khatang hosik po da ningjang ba dialogue ka lebiraga di dialogue se oina ga hai matam dadi adugumba amata yawaroiba yamna simple aduga khoina wari sanabagi type ta dum chatleba aduga sairengi type ta ga hai na haibado khoina ngasi unabagi tanja se phangjarabani na madu su taja hoge haibatar dialogue se pura hindi ning treba asang banong jabi da ina yam phajaba dialogue ma khai gi laik panu pa se si manak ta la kan da ina ga hai bane pabung sam na khoi takpi ba kan da sum haiba aina size da kaina tumbi na magi character sai ba yamna khogi like ti hijadaba khungangi nupi adugo mana like panupa sina magi khangna jaba indu sina maunda appreciate tawdraba like khogi una khogi like home marakta thambalam khang satpa ado aingonda de aigi punsi ge am chana jabani na ta dugam chana jabani aina de like am phasana khalleba adugi pura dialogue tu di ningsingdreba aina adu da haibado Dada, asigi laisi asimadi ingonda bibiyo. Asigi laisi madi tongna phajakre. Semanga haiba dialogue omchi yawa ai pura full kaurabani kaureba dugido haiba. Aina lai amu hojigi khoi gi kano descript de yenga ai phajana haiba dingamne kuirabani na
ꯑꯗꯨ ꯆꯦꯅ ꯃꯇꯦꯛ ꯑꯃ ꯍꯥꯏꯕꯤꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯏꯃꯦꯖꯤꯟ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯦ ꯐꯤल्मꯁꯦ ꯂꯩꯔꯦ ꯐꯤल्मꯒꯤ ꯔꯣꯜꯁꯦ ꯑꯃꯨꯛ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯍꯣꯏ ꯆꯦꯅ ꯆꯠꯂꯤꯕ ꯂꯥꯏꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯊꯦꯡꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯆꯪꯕ ꯍꯥꯏꯕꯁꯤ DDKꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯔꯛꯇꯣꯏꯅꯤ ꯊꯕꯛ ꯀꯧꯕ ꯈꯣꯠꯄ ꯈꯪꯂꯛꯄꯅꯤꯅ ꯖꯔꯅꯦꯂꯤꯁꯁꯦ ꯑꯣꯏꯈ꯭ꯔꯦ ꯖꯔꯅꯦꯂꯤꯁꯁꯦ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯆꯦꯒꯤ ꯑꯦꯔꯤꯌꯥ से एरिया ऑफ इंटरेस्ट है तारेनेको करम पाउन हेना लौनिंग पाउद सुलेदनको मखल मखल सिदा करम मन हेना चेना पामजब थुई करम करम बदा तवई अखोई ड्यूरेशन दा तौबसिदी अखोई सिदी हाइदी अखोई एज ए स्ट्रिंगर ओइना लेबनेबा अदना अखोई जे ऑल राउंड तौबम संगेबा अदुगा आइना पामजे हॉट न्यूज सिदी हम पामेबा अदुरगसु अखोई हेक अदुगी डायरेक्ट अदोम चटननबगी लाइन से हेक फंगदबगुंबा अखोई ऑफिस ने असाइन तौरपा तरुक्तबसु लेदना अदे अखोइना खरा थीरगा पाउ फजबजे थीरगा खरा माइन सर्च तौबसिजु पामे अदो अखोइजु पाउ थाबगिसे समना पैसागी गैगे सुमसु लेबनेना थादोक थाजिन अदुगी सु खै मैनेज तौरगा दुम पामबदी हॉट न्यूज सेम पामे हॉट न्यूज पामे दो चे हौजिक हाइबा तारेको एज अ वुमेन जर्नलिस्ट अमा इने लेरे मदो अखोइ मणिपुर दा येंगनाबा मतमदा नुपा जर्नलिस्ट का नुपी जर्नलिस्ट खoi इंडिया की ओइना सु ओइरंबा याय अदुबा मणिपुर की ओइना येंगमा मतमदा नुपी गा नुपा गा से अखोनि येंगना नुपा ने हेने हेलेबा मसिगे सिनफम से मसिदा नुपा न अदुम डोमिनेट तौरगा लेबा एरिया म ओइबनिना नुपी सिना एज अ जर्नलिस्ट फुगतनबा अदगी नुपा दो चमानना चटनबा होनबदा चमानबा रिजल्ट तो पुरकनबा होनबदा जेदा चैलेंजेस मयाम थेंगनरमदुइनेबा अदुगुम्बा चैलेंजेस ता चेदा याम वाबा बट स्टिल कोप अप तौरे अदु ओइरगसु चैलेंजेस थेंगनरिबा सिंसे करी करीने हाइबिनेगे चैलेंजेस अइना हुजिकति युम पालमनिना युम पालकंदे चैलेंजेस से याम हेले लाइसांगैददी जस्ट अखोई चनबिदा हारगसु अइ वारेन हारगसु अइ फिल्म शूटिंग चलुरे पाउ अइना स्ट्रिंगर ओइबसे अइ लाइसांगैदे ओइबने वारे हारगसु nga पोथाबा तुमथोकपा याय अदुगा सिम ओरकांददी जस्ट अइना तुम लेगी तारगदी अइगे हस्बैंड गे फैमिली गे इसागी हाइबमसु लेबनिना अदु तुम्बा यादबा हमसु ले अदुगा अइगे याम सपोर्ट अइ हस्बैंड जे माजे डीडी नॉर्थ ईस्ट की करेस्पोंडेंट ओइबा अदुना इबानी पुनबनिना आइदि पाउ से मागी पाउ अदि मागी दि खर पाउ से अखनै आइदि नेशनल की कनो ता थाबनिना अदो आइगी दि मो ऑफिस ने असाइन तौरपा अदु नत्रगसु अइना थिजबसे सिदन खोइ सिदन लोकल ओइबनिना पाउ से खर थाबगी कनो से खेनैदना अदु मागा पुन तौनेना माग नोन दैसु कोऑपरेशन जम फंगे हाइतारे अदुमाइ तौरगा अदगी चाक इंसांग थोंबगी सु याम नुंगाइबमना आइगी हस्बैंड जिति चाक याम थोंगले अदुना मा चाक थोंबगी सुंबगी दे इंगोन खितंग कोंबम सु लेदि माना अदुम मतेंग पांगपिरकपा अदगी आइना खंगदबा कनो लेरसु माना ताकपीबा खोपीबा अदुगी दे हस्बैंड जे आई फुल सपोर्ट आई फिल्म की तौरगा सु माना आई नंग समाइ तौ खोलु एक्टिंग एरिया दुना आइना तौजबनी तना अदुगा अदुमबगी कोऑपरेटिव माना फजना पी सी तौ समाइ तौगदबनी हाइबदो मंगोंदगी आइना दुम खंगरगा सु हंगजु हंगे दम ताकु ताय अदुगा होजि सु जाई जे ngarang shooting ama loiba koigi arun prabhagi didi no koigi north east ki anoba channel ama hangbo adugi sida su character se ai je character ahum ne ai se koigi naha oringai dagi mo ai issue le ma pawgi character anu ngarang si jaing last shooting ne adu character ahum je ai manage sauna honabda khara naha oiba ma adagi makeup no madam change sawa ai di day hongba na tamina kwai hanoiba ma अदुमाइना चेंजेस लापा गांदा इंगोंदा सुखरा मेकअप ता कइदा खरा चेंज सबम सु ताका ओइना अदुगा बाबुंग शामगी हंदक अमनामे अदुमाइ टॉप टॉप अमा ओइगन नन खोइ दूरदर्शन दा डेट 12 ता थागरे अदुगा होजिकी पीपीसी ता सु थागरे तोंगानबा डिफरेंट अतिथि ना मन हन डेट 12 ता ब्रॉडकास्ट सौगी तो खोइ दिके इम्फाल दा मयांग कमेंट फंगबदा आइना सु अदुम हयेंग फिल्म ओइन सु तम बाबुंग शामना तौनियन हाइबा अदु तौरागदी अदुगा तोंगानबा आइना नंबर कान एक्सपीरियंस तोंगान बम फंगहोबा एक्सपीरियंस दे इंगोंदा दे हाइबा आइना खंगजावबनिना आइना हे मयाम फिल्म दो यंगबिरा कांदा अदुगी कमेंट तो अदुदा मयाम फजे दे हाइबदो मदे माइना कनो तौजरके मयाम नसु सोइदना यंगबिरागा पॉजिटिव नत्रगा नेगेटिव पॉजिटिव ने हेनदि लाक्तबो माले फीडबैक से पॉजिटिव लाक्ता लाक पॉइसनो हाइजेगे दुगा सपोर्ट चेरिनाना हाइबिबदो सपोर्ट अमा फंगबनिना हस्बैंड की सपोर्ट तो फंगकपगी चेरिनाना इंडिपेंडेंट ओइना चटलगा हाइबदि अखोइना उबा मतमदा समटाइम्स आंगांग सु यावरमगनी इचानुपी से पुरगा चटपसे दम ओइ अखोइना फंक्शन द होस्ट तौबा चटपा मतमदा इचानुपी पुरगा लाकपसे वाखंदा खलेबा क्याम स्ट्रांग ओइरिनो विल पावर से क्याम लैरिनो हाइबदि
pau lo ba haiba thabak chatpa sibu nungai ba lang ba chatpa nok ba chatpa makti na te headache amane maduda angang su puraga tawna ba hotna riba mayam se mase thagat ningai ne haijage manipur da leriba nupi mayam sina su hard work se mayam tawminaraga ko akoina chatliba any profession da mai pak pataraga de hena mang akoi ki nupi gi women empowerment se so dana lakani haijage aduga haina bam leibdo leisari kanda nu chak thongba haiba nu pathi yu aibdo jeri na dam kanai haijage madu phagi oina haija taraga su madugi maningda leiri bane ba wari de ado jeri na wari sam nunga aduga mathang khangjaning base hauji leiri ba manipur gi situation sida leiri ba khoi gi journalism gi field sida manipur se sothari na khanbi bra nupi gi oina inu pagi oina de haija roige nupi gi oina ko leiri ba situation ji any organization amada thami ba nupi sing sida nupa journalist thamiba mityang makhoida piriba power makhoida piriba thabak lot mayam se nupi da pibaga differentiate tawe moi kheda khadang gender partiality khara layena khanbi bra kari khanbi aina hanba mai khoi pau gi sum field lakpada chahi 10 years sahi trying to trom doi lak pakanda han bada de du gender gi kaino se hojikti nupi journalist am tholeba ada aina 2014 da akoi gi Bollywood star media akoi women empowerment gi ai journalist award ma durasan gi through da tawga phangjai adu gi phangba matam sida su electronics media da koi nupi smain taw siam yamam de hojikti impact tv da sungai re ISTV da ma'am leire da hojikti matam du da dikhra haidi ko ching da chapa gumba matam se haidi swai normal koi gi valley gumba chapa da de dum phaba duga kitang lamna chalaga da nupi yaw nupi purunu haiba gumba even ai husband ga pau samina baganda pau je assign torok baganda ai ju satninge bhaidi some explore to budai chitong ba yaw bai digi khara ching da chapa khara yengning ba ko pa ma'am ai ngon da su pau ba adu so ai isa ge ju khale dagi moina ai journalist nupa ngai ne nupi yam tradi nungai roi thamamu haiba gumba adu le hujik din nupi journalist yam tholam ne nupi myam je pulam ni hujik adu gi ai chat pa ganda experience adu haiba du di thengna dreba adu nupi myam tholam ne ko hena phagana ba punna wang tong ni ba di changi aduga hojik ki journalism hairaga akhoi na larik ta tammi ba si tawgadabani si tawgabni rules and regulation mayam se si se chena hojik nupi oina nupi gi journalist mayam marak khara active oina laiba hai tare khoina khara hena ubo phangjaba aduga PTC ga piraga isai thanda video upload mayam tawrokpa sugumba uba se hoi khara laire but chegi su hena yam ui haiba tare ko mase ena hangjaning base khoina larik ta syllabus amagi manung da yaroga as a journalist nang kari tawba darkar tai nang kari tawroi da bano haiba se magi RR lairiba mayam se thabaki oina duty oina chatpa matam da field da tarakpa matam da loina mak apply tawba yabra natraga yadabra kamaina tawe masidi bakoi theory ga practical ga di loi khenare different adi field tara ganda di ar lei du yadab su yawi manage taw da bai di sim journalist katang gi sunati even as a actor film gi da su taw bai di sigi area se taw ba ya de ga su situation du gi matung ina manage taw da ba ya da adu di loi khenai koi theory ga practical ga si field tara ganda khangi hai bu do hai de koi theory da ai jo hai di mass communication jai hoji ba wai convolution dai PhD postgraduate khoi mass communication je tamba hor magai yum pan lak pane de angang isa gi kai gi problem lak padagi lotion ge ne dikhal lotion bangam dadana adum ngamdana adum ai field je pam jabani na adum sanction gare videography lotion hore smain tawga khoi gi electronics ki di khoi kawu matam da videography jange ba adu gi true ne adu that main tawga ai di thongdang dagi khara experience ka lai bai na tongana SAMS TV gi khara anchor nunga reporting ka tawjak pa experience ISTV gi so ai je news reader wina any TV na malai rame adu da news reader wina lai rame agi durasan imphal da krishi darshan da sahi mari rom anchor wina lai rame experience mayam duna ai ngonda kari hadare adu gi fields da jo hena kana ba phangba admaina tawga dum lai gi ba akhina mai pak ko se karamna mai pak lai beno haiba matamda akhina mai pa am da be area ma asita mai pak ti se kai gino na khan base akhina hotna ba wat pagira natraga wat ta begira haiba se mai pa iba mi do maduki punsi wari man kari hotnari kari tauri kari thijali haiba do khanga ba matungda akhoida su mit na kong oijai haijage kai gino haiba matamda akhina aiga mana ba mayam thengna ba taraga di akhoi punsi se kari no tauri spon haraga dum khan ba akhoida gi khara hen wana hard work tawba akhoi wahaina khali se kai shu oiram da ba aduki matik khona ba mayam se uraga khoki Manipur da lairiba nupi mayam ngasi talk to Manipur yengbiriba nupi mayam su mit pangthok tuna yumda phammaga laibi da bida ai ma panthok pa yade ai du tawba yade haibagi mahutta akhona tawning ba thabak sida phajana tawmina se haijage maipuna na tawba cherina sa hai pire
माइपुनना तौमिना से हाइजनिंगे चेरिना अरोइबो ओइना अखोइगी मणिपुर की हौजिकतासो हाइबिरे आइना हाइजरे नमरु ओइना नुपी सिंगसिदा करम्बा मेसेज पिबिनिंगी एनी एरिया ओइबे याय चेरिना की साइड तगी करम्बा मेसेज पिबिनिंगी करी पाउताक पिबिनिंगी हौजिक हौजिक मणिपुर की सिचुएशन सिदा कोई नुपी सिंगसे यामना कोई वकल हौजिक मोबाइल की जुगनीना इवन आई इचा सु नुपी ngakta ne aduna ai hena ai husband ibani se hena wakhan je hena nupi ngakta pokpagi adum bagi su wakhan na maju khaleba mobile la tawbagi even ai na ju ek tawbuda su mem yawe kai pau gi jatpani na field su mem theng adum bagi thokta na ba isa na section na leiba masu change plus adigi ai na chaliba line se sida phajana full target tor sa targadi government service ngata na me my pub success na te ai na chaliba line even journalist ki line film line adigi entrepreneur me am tholai dana sigi line se pung chang na taw targadi loi mai pak pangam gani aduna pung chang na hona biyo ai ba se mai di hainingi si thaga cherina lakpiraga film ki matang da woman journalist ki matang da mayama experience share to bi ba se akoi da su yamna kana jai nupi akoi su hiram asida manaba film da khatang manana chachari banina cherina na haibiri ba mayam se akoi da su punsida apply tawba ngam boy jege masi hai jege doga chillaba matam mayam ade kai thokpiraga akoi gi studio da lengbirak pa aduga साबीरी वारी मैम से मसीदमक हन्ना थागचरी तुंगी पुंसीदसु चेरिना तौनिंग मैम सुसो सोदना माई पाकना तौब ngambio मसी हाइजगे मसीनिंग असी इम्पैक्ट टॉक टू मणिपुर की एपिसोड मथंगी लेबाकुपो नुमिता नुंगायरबा पर्सनालिटी अमगमुक पुदुन लाक्चगे ngasiगidi काइनना बिया थंग निजरी पिनबिरसी